kum amagi lau lokpa loiraga hangduna leireba laubuk singda koina chattuna chinjak tami pan tangliba sikoknaba irabot Foundation Manipurna Ningtham mahei marong hunbagi saruk amaoina Andro manaki Uchop khulda hawai tharak marusing hunkhare Grow More Food Campaign gi saruk amaoina saurakna lau pari amaromda hawai tharak marusing hunkiba aduda irabot Foundation Manipur gi President KH Kopen Luang Secretary General N Yaima Maita Yamadi Uchol gi Laumi Sing Saruk Yakhe Irabot Foundation Manipur gi President KH Kopen Luang na Mari Lenaba Department Sing na Maru Marang Yenba Madi Piba Matamda Afaba Makalgi Maru Marang Sing Pibiu Asengba Laumi Sing na Maru Marang Pangdabagi Wakat Lakliba Shi Laktanaba Mari Lenaba Sing na Tahaningi Laumi Sing na Su Department Pirak Liba Maru Marang Sing Ningthina magi lobu amadi inkolda matam chana thaduna mahai ningthina chana ba hona haningi mamal hongna madi mamal laudana phangle haiduna thariba mahai marong sing ningthina shenabi drabadi laumi singna su matam pangal sen arimbada chatli haina mahangna makha takhi sinjak mi pal tangdaba isagi pothok thoktana ningtamna sajanaba aduga pukhai chola laumi haiba campaign adugi makhada ina sisu mafam asida laksabani aduna laumi singna district branch ka pena kusamna ragai raw Foundation Manipur na sathariba sumnaba campaign asida laumi singna ningsing bigadabase soidana maki pena hazariba punjariba hawai singna se hongnaba aduga maike somda leiba laumi pradasin inamukse sagi photo ningtamna sajanaba onabda matel pangbiu matam yoina laina tina tarakpa natragana khudong chadaba kaya lebisingdo district ki gano singla paw phongna biu